Football gi laipokni haina riba Lionel Messi na luchingba Argentina na FIFA World Cup ki puari da mapu ahumlak oiba ngamnabagi lanjung ngasi defending champion France ka Qatar gi Lusail Stadium da sanagada riba asida chapchana khangba ngamlagani Qatar da chathariba kunithoi suba FIFA World Cup ki edition asi loikraba matungdagi di Lionel Messi World Cup ta amuk hanna uba fanglaroi ma ki aroiba oina sanagada riba World Cup final asida mai pakpagi trophy thangatuna masak thokna World Cup campaign asi loishina ba honagadari hauzik fawb da Argentina na Sanaraki ba World Cup asigi match tarukta Messi na man of the match ki mana mari rak fangbangam kre loina na hauzik fawb da goal manga chan kre Messi na hauzik sanari ba form asi final de sumapung fana utokpa ngamlabadi golden ball net amasong golden boot ki mabu oiba yana leitaba natte World Cup asigi ahan ba Argentina gi match ta Saudi Arabia gi makuta mai jiban nangkraba sumadu gi matung tarakpa match sing dadi Argentina gi tawba ngamba sing adu Messi na lujing laga utuna lakli amarom da France defending champion ama oina chathariba World Cup asida makhoi gi tawba ngamba sakti adu mapung fana uthoktuna final forward changsilakli France ki naha oriba forward Kylian Mbappe na asa thamduna thangna na World Cup asigi mapu oina ba thongna pumna ba puthoktuna sanagadari chathariba World Cup asida France na match daruk sanaki bagi manungda Kylian Mbappe na goal manga chanbangam kibaga loinina ahumlak man of the match ki mana fangbangam pre ngasi sanagadariba final match asida golden ball amasung golden boot ki mapu asi Messi natroga Mbappe ani gi marakta amana di sojan oibangam lagani natroga makhoi ani gi manungda amana lemzaningai oiraba mana asi pulak fangba yabagi oithopasus down alai group stage ki match da Tunisia gi makuta maitiba nangkiba France na match makatarakpa match sing dadi adumak mai pakna changsilakli FIFA World Cup ki final taruklak sanakraba Argentina na kumja lisingamaga jamapan homfadra nipan amasung lisingamaga jamapan marifut tarukda winner odina World Cup ki trophy anirak thangatpa ngamkre amaromda France ki World Cup itihas ta final anirak sanabada champion oibangambagi chautok saningai oiraba record leiri makoina kumja lisingamaga jamapan marifudra nipan amasung lisingani sumna taranipan ki World Cup ta champion ki mingtol fangbangam ki hauzik faw da Argentina amasung France ta World Cup ki mapu anirak oibangamkre ahum suba title gi damangasi leibak ani asina crowd capacity lising marifuni pan jamapan homfutarok leiba Qatar gi Lusail Stadium da India gi numidang pung nipan makai gi pungfam da sanagadari Lusail Stadium gi leiriba crowd capacity asigi manungda miyoi lising marifuni thoi di Argentina bu sokot pamiam oigini haina panari